खुरुमजरी ISTV की पावमेंग ताबिरबा सिंगु तरानोक्जरी अहमद मरुबा पाव बिजरी हयेंग पांगथोकदरिबा तरातरुक सुबा इनर मणिपुर पार्लियामेंटरी कंस्टिट्यूएंसी की मिखलदा मथौ तौगदब ऑफिशियल सिंग मागी पोलिंग स्टेशन सिंग यौनखरे थौबाल एरिया दा कांग्रेस नतना अतोप पार्टी के एजेंट फंबा यारोय हाइना केलकदगी तुंगदा CPI ना ECI दा वकतखरे अमदी तेरा खुराइजम डायरेक्टर थाव मई चाकपगी थौदोकता मियोय अमा सिरे युम अमा तुमना चाखरे पाउ संदोन पिजरी हयेंग पांगथोकदरिबा तरातरुक सुबा लोक सभा इनर मणिपुर पार्लियामेंटरी कंस्टिट्यूएंसी की मिखलदा मथौ तौगदबा ऑफिशियल सिंग अमदी सिक्योरिटी पर्सनल सिंग लोइनना मागी पोलिंग स्टेशन सिंग दा थुनखरे सिक्योरिटी ना पोलिंग स्टेशन सिंग अकोइबदा गाक्सेनबगी थबक हौखरे जोन अमदी सेक्टर की गाक्सेनबगी थबकसु कंखटखरे हयेंग पांगथोकदरिबा मिखल असिदा मिरेप निपाना लंबा तौनगदरी मखोइसिंग अदुदी INC की डॉक्टर टी मैना BJP की डॉक्टर RK रंजन इंडिपेंडेंट मिरेप ओइनाम इंदिरा CPI की डॉक्टर M नरा मणिपुर डेमोक्रेटिक पीपल्स फ्रंट की डॉक्टर गुरुमेम तोंसना तृणमूल कांग्रेस की S मनाउबी आम आदमी पार्टी की डॉक्टर इबोमसा अमदी जाय महाभारत पार्टी की ओइनाम ज्योतिनी मिखल असि अयुकी पुंग 3 की नुंथिलगी पुंग 4 फावबा वोट थादनगनी पुन्ना इनरगिना मियोय लाख निपान लिसिंग यांखै तरुक सुपना होंपुमापन्ना बोट थादगनी मसिग मनुंगदा नुपा मसिंग लाख मरी लिसिंग तरमंगा चहुम तरामरी ने नुपी वोटरना लाख मरी लिसिंग कुंत्रा तरे चात्रे यांखै तरे ने सर्विस वोटरना लिसिंग अनि चनी मरफुद्रा ने पुन्ना पोलिंग स्टेशन लिसिंग अमा चनी यांखै तरुकता बोट थादनगनी मसिग मनुंगदा हाइपर सेंसिटिव ता पोलिंग स्टेशन हुंद्रा निपान अदुगा सेंसिटिव तना चनिपान कुंत्रा नि थोइनी नॉर्मल पोलिंग स्टेशन ना चहुम नेमफु तरुने मसिग मनुंगदा पोलिंग स्टेशन हुंद्रा मंगाना वेबकास्ट तौदुना मियामदा उहनगदरी पोलिंग स्टेशन सिंग द पामदबा थौदोक थोक्तनबा कुलाई पाइबा अमदि पाइदबा सिक्योरिटी पर्सनल क्यासु सिजिनगदरी पांगथोकदरिबा मिखल असि मतंगदा इम्फाल वेस्ट डिस्ट्रिक्ट के आरओसु ओइबा DC के राधा कुमार ना ISTV न्यूज दा फोंदोरकदा लाइरिबा ऑब्जर्वर सिंग मथक्ता माइक्रो ऑब्जर्वर सिंग सिजिनगनी हनकी मिखलदा अनौबा अमा ओइना पोलिंग पार्टी सिंग दा थगननबा इसिंग मेडिकल एड अमदी बैटरी लैम्प सिंग पिरी पोलिंग पार्टी अमदा दरकार लैब सिंग खुदुकी सिजिननबा लुपा लिसिंग तरेत चनी कुन पिरी मियामना सिंगनबा लेतना इसागे अपाम्बा मियो सिंग दा वोट पिबिउ हाइके We probably law and order problems almost normal way. Kasu patungin the topogi kainosin laite. Aduga paramilitary process state process. Maya mama kainotor palina thudopa kiningai laite. Koi praja sinda election isali sarkar si isana siem gani harugi asadu dani koi hadak to ba kainosi election si marwen. Kan public awareness village awareness group का कोई सेमजदना तौरेसे यारगनी इसासी लाइबे योनबे याबिगनु इसाना पांबा कैंडिडेट द थादबियु अमरंदा एनर्जी मनुंग संबदा थौबाल डिस्ट्रिक्ट के असेंबली सेगमेंट अहुम लिलोंग थौबाल अमदि वांगखेम के मथौ तौगदबा पोलिंग स्टेशन सिंगदा यौनखरे सेगमेंट असि के अपुनबा वोटर लिसिंग मरफु मरी चहुम सुपना अमा पोलिंग स्टेशन चाम तरामरी दा हयेंग बोट थादनगनी मसिग मनुंगदा हाइपर सेंसिटिव तरामंगा अमसुंग सेंसिटिव ता मरफुद्रा माथोइनी आरो ओइरिबा DC थौबाल टी रंजिना माइक्रो ऑब्जर्वर तरा तरेत वीडियोग्राफिक टीम तरामंगा अमदि सेक्टर मैजिस्ट्रेट अहुम अमसुंग सेक्टर ऑफिसर अहुम हाबले पोलिंग स्टेशन तरा लाइव वेबकास्ट तौदुना मियामदा उहनगनी पोलिंग स्टेशन अमदा सिक्योरिटी पैरामिलिटरी फोर्स की सेक्शन अमा सिविल पुलिस इंचार्ज अमा BDF अहुम अमसुंग वुमेन पुलिस अनि सिजिनगनी मियामना चिंगनबा लेतना अकी अखंग याउदना अपाम्बा मियोसिंगदा वोट पिबिउ हाइके 114 से कोई 15 पोलिंग स्टेशन नंबर दी कोई हाइपर सेंसिटिव है ना कोई आइडेंटिफाइड तौरे अदुगा रिमेनिंग 99 नंबर ना सेंसिटिव अदुगा नॉर्मल पोलिंग स्टेशन दिम तो याउद्रे अदुगा टोटल नंबर ऑफ कोई की वोटर्स ना कोई हाइबर केंद्र होम से अबाउट 84301 ने आइरिबा कोई कंपनी कमांडर्स विज CPM SAP लेजिबा मैम सिंग में प्रॉपर ब्रीफिंग ट्रेनिंग अंडर द एक्जिस्टिंग गाइडलाइन ऑफ द ECI कोई माइसेल्फ एज ए ARO ऑफ नंबर 1 इन मणिपुर पार्लियामेंट्री कंस्टिट्यूएंसी SP कोई मैम तो नंबर proper briefing so that they also brief their subordinate officers and the jawans properly so that no untoward incident happens in the whole 114 polling station falling under these 3 assembly segments of Thawal similarly. There's a high Thawal is a Kendra or home to the Tawal so 114 polling stations in the high end take the guidance a great talk about what's a person free in the fair manner the punctual we can honestly Hayang Pangtokoriba Lok Sabha Mikhalasiki Akanaba Kobare
Express ISTV network na live telecast tawduna ayuki pung mapan dagi sandukuna miyamda uhangani mikhal asigi origliba saktam sing akhanaba panelists sing yauna khananenaba thoramsu pangthokani Hayang pangthokaduriba inergi Lok Sabha mikhalgi mafam kharada Congress natana atopa party gi agent famba yaroi haina kelakpadigi CPI na Election Commission of India da wakat kre hiramasiga mari leinana ECI amadi Chief Electoral Officer Manipur da wakat kre haina CPI gi election agent L Sotin Kumar na nasi paumi sing phungdo kre irabal baban da pangthokpa CPI gi office da pangthokpa paumi sing unabadu da Sotin Kumar na makha taraduna mikhalasi santi oina pangthokpa ngamnana ba honarabasu thobal da CPI gi agent kya da aki akhang pire Thobal Assembly segment gi oina polling station 13/7 8 9 10 11 12 amadi 13 gi area da ahen section thorang lokat pina bawakat kre Thobal okram wang mataba Thobal Khetri Lekai gi polling station taret tasu CPI gi workers sing da kehalak le haigi hyper sensitive oiba polling station sing da central force tambina ba appeal tawri amaronda Nambol area da su polling station 24/7 24/18 19 20 amadi 21 loinana 22 da candidate ama khaktadgi genglaga thabak tawre hiramasiga mari lenaba police station singa su aiba complaint tawkhre haiki Andro Lilong Konthongzam amadi Kundrakpam Kendragi polling station khara UG group singna capture tawgadra haibagi chingnaba leire Dr. N. Narana Santi oina miyam gi mute miyam na khanjasanu aki akhang pibigano sarkar na pamdaba thodok thoktanaba atuba matumda sinbiu bot thadaba loikraba matungda EVM thamgadaba strong room da CPI gi workers singa sangba yanaba election commission da se thaduna khangan kre amarunda Thobal area da voter card sing khongatpagi paw leire haiki hiram asida subari lenaba singa atuba matumda meeting sangbiu haina Dr. Narana phongdoki Kendra kharada andro Kundrakpam, Thobal, Nambol. Sigi Assembly constituency sing sigi tungan pa specific koi ba polling station sing koi darkhast izare koi complaint laws tawje kare. Usiki matam da chana ba yaro ida ba prajana yani koi da ba thabak se still practice tawi. Aduni tham jagribe. Polling station kharada Atopa candidate ke agent phamal loiga chile pa si ain leke duta pune what is this government doing sarkar pairi ba congress na ko ain na si makhutta paira dana atai agent phambu ya phama kandana phuni chaigani adigi di makhal mathen gi ko nomai utkani abi bhavta threaten to se Ganatantra bu masak thian bani ikai khumna jo home minister ama chief minister congress kini they should feel it they should feel a shame of what is happening today magi party na magi workers ina threaten to riba sigi damakta mo ikai bu phauga da bani and they should try to rectify chi chum thok da bani oi thok ya da pot ama asi ohen na bhona basi prajamiyam da thangan ni adu ni press ki kham da Lampel Police Station ki manung sanba tera khuraizam lerakta thau mai sakpagi thodokta miyoi masire yuma matum na sakre thodok asing ngarang numidang pung mapan taramdai da thokibani laikhidraba miyoi adudi ningthokong kha lekai digi yumnam sanayama apokpa bikram kawi laikhidraba sanayama asi ningthokong kha lekai digi ibo chawba kauba miyoi amana tera khuraizam lerakta bara sanba yum amada mobile tower gi thau sing sangduna reiba miyoi ni hari Mafam asida kawadagi lingthoi kauba miyoi amana mobile tower singa thau supply taunanaba tenki saduna thambane thodok aduda tumna mai sakhaba yumadu ningthokong kha lekai dagi ibo chawbagi bara sanbe yumne thodok aduda ingudam gojen gi mamang thangba sangoisu tumna chakre hari thodok thokam dagi phangba pawgi matungina namidang pung nipan makhairam tarakpa aduaida mafam aduda oil tanker ma thau thaba laki thau thaba loiraba matungda gari adu satkibada thau khara tahobadagi laikhidraba sanayamana mai su sinduna thau sing adu sakthok hanaba honabada mai adu sandorapadagi manak nakpada leiba thau thambam aduda mai horapadagi sanayamagi masapumba mai na sakhi mai adu mathang sandoraktuna ibo chawbi yum amadi ingudam gojengi sangoi mai na tumna chakhi Manak nakpada leiba miyoi suna sanayama bu hospital da pukatuna laikanaki
Manipur Fire Service laktuna mai kanbagi thabak yamna kana sathaki mai sakpa aduda cylinder kaya pokhairak patagi miyamna pakhanaki Thaudo thokon da pasoi kendra gi MLA oibatana tana Social Welfare Minister AK Mirabai amadi police ki makok thong ba kya laktuna yengsin ki kudong thibanang laba imung manung gi awabada minister na sargya ki thaudo basi yamna sadali thokko thaudo sida yamna pungning da yamna kari haiba tare awaba ma hawi loinana sengna mai si karmaina urukuno haiba di sengna khandra basu mai sigi hawna chaiba yum madi sangoi adudana tana koi makom ste leriba koi kola da saba mayam ama degi leriba koi hostel da leiba su yawi hai adu aso ban ama ni su yawi hai ba detail koi information khangda da ju su ba thodo ma thobo se senama ai thu so na ngai te loina masida koi kai ba sarkar di mai degi fire brigade di mai degi kai no to ya ba mateng leiba tar ga su ai samangna ai mateng pang ya ba pangani Maisa kadagi laikan nakiba sanayama Rims Hospital da ngarang namidang laikan narba matungda makatana Sizzle Hospital da laikan naduna lakibani nasi ayuk pung tarelom taba matamda laikan nabang namdana mak laikidabani Lising ani sung na taramathoi dege hona Manipur gi chinga masung lambi thongi pibam phattaba mafam singda HIV AIDS ki kanaba pinaba paikat kiba link worker scheme gi lupa lakh 103 ki sanfam naron da lokthokre haina amadana khangalagli nako gi guideline gi wangwada link worker scheme asigi thabak thorum kya sathare haina singa masung tam ani gi lup kya na mari lenaba singda wakat pagaloina na RTI thaduna amadi lanai oina court PIL fawba tawkhrabani hari Wathok asigi matang da mari lenaba minister nakogi director health and family welfare gi principal secretary amadi max ki project director da inquiry tawduna report piraknaba khangan khrabani satkiba February gi tang 19 da thakiba PIL amagi matungina Manipur High Court na wathok asigi matang da me gi tang 13 fawgi manungda report ama pikhalaknaba warep ta khrabani hari Asigum Cherkasda Max ki official Karana Minister Amadi MLA Karga Manaraga Wathok Oliba scheme asigi lupa lakh 103 kaithok lamba amadana thengnare hari Tawasi lebak mayambu karisu khandaba amadi court ki ware puthawoidabani Max ta asingba saduna aranba thabak kya tawriba asi amadana para tambina ba sem sare hari link worker scheme gi wathok asibu achumba maikai da purakna ba honabada morally support toba Max ki target and intervention TI project ki NGO partner kharabu maram chadana Max ki joint director TI na terminate tawrakibagi maram su chapchana khangle hari lanai interest TI na project ki NGO sing joint director TI na terminate tawkiba asi athuba matamda mausagum thabak tawon bi hari link worker scheme gi wathok asida generate haina miyamna hainariba Max ki joint director TI asi inquiry loidriba phawba Max ki maru oiba thabak thoram sing tawundabana achumma khongthang oigani haina amada gi cherol asina makhatana khangalaki Inner Manipur Parliamentary Constituency da haukiba chahi tara MP oina laikiba Congress ki mirep na Manipur gi miyam gi chawkha thorang gi damakta thadarakkiba MP fund lana sizinaki haibagi amati April gi tang 13 pangthokadoriba mikhal asigi mayokta Maoist Communist Party Manipur na ngasi ayuk pung 5 dagi nungthil gi pung 5 fawba kaukiba pung 12 gi ban santi oina luisin kre banasigi manungda Quarambal Ketel da mi kanarakpagi chang hantaki lambi da passenger puba gari sang senbagi chang nemki mailoisang ayamba kanaki de sarkar gi office da thabak tawriba miusing lakpagi chang nemki general strike manungda pamdaba thodok thokpagi pau fangkide Amukhana Dr. T. Mainagi Mayungi Hek Mayuk Nabada Bomgi Lang Thaktuna Landana Mahonaramba do Maoist Communist Party Manipurgi Demolition Task Ki Unit Amana Sataki Bani Hari Lulasigi Secretary Publicity and Propaganda Nonglan Metigi Cherola Mana Cherolasigi Manunda Lup Asina MP Dr. Mainada Landana Ba Anirak Honaki Bani MP gi fund amadi ate sanfam gi yamlaba sanfam ama lup asina election manungda MP Mainagi Mathakta Siriba Huran bagi maral asi vote loiraba matungda su kokpa leiroi haina cherol asina khangalagli Manipur Pandit Loisangna Ningthau Kangbana Panba Matamdagi Buddhachandra Fawda Leramba Maisau Ningsingduna Ikai Khumnaba Utpa Maisau Ningsing Numit Nasi Loisang gi Sanglen da Pangthokre
Tarum asig mari lenana mai balusangi pana pandit L Lokendrona laibak ngakpada achoba thogdang loramba maiso sungbuk nasigi mirolda ningsing bagi tangai fadaba lai khanbadagi thoramasi pangthokpani haiki Masima Padia Sowa when the Lension University, Hate Wamanga, like the Padia so wishing to win him Jaraga, a Quena, Hamzava Poto, upon the class movie to Jaraduga, Hamudava Kambu, you are going to Susan Jaraga, Laiway Kavasin to give Mapanda, equal my show Shimmy Ama, and Apena, Masikiton, Banko 70. Education Department ki makha daleriba train tawdriba oza sing training pin anaba Manipur Sarkar mari inno regional center Imphal de yanaba leire haina regional director Dr. S Dylan Singhana phongdokre ahamba phase gi oina punna miyoi lisingani satruk marfudra mari mingsale hari North East leba asazina complex ta pangthokba inno gi kuntres subakan vocation ki thorom da makna wapam asi phongdokibani thormadura professor Memsa loitongam susaruga ke degree diploma amari certificate course in the mai paklaba music certificate in piduna ikai khumna botke punna mahiroi satet kunmanga gi manungda BDP la mahiroi chami taratare diploma da taratare GP diploma da nimfutaret amadi master degree da mahiroi chani nimfumari ni Dr. S Dylan Makhatana haikibada Imphal Regional Center asi lisingani gi November da hangdoki aduga December gi tang amada mathok toba hokibani ingno convocation asi lisingani sumna taret tagi pangthok tuna lakba adu Regional Center asina pangthok liba asina nipalak subani haike out of 238,266 725 IGNOU students under Regional Center Imphal will be receiving their degrees, diplomas and certificates. Out of these 725 IGNOU students under RC Imphal, 417 are from bachelor's degree program and 244 are from master's degree program, 17 from diplomas and 47 from PG diplomas. Thasigi tangmapanda Imphal Ukhrul Lambigi Litan Yorumdada Deputy Speaker MK Presso Sumreda Aki Tujungba Pohan Kiba Thodu Adubu Laibak Tibani Haina Manipur Electricity Employees Union Fongdoragli Singtam Khaidana Apunba Manipur Amagi Asada Tabak Toriba Luchingba Asida Singna Bahaibasi Sinmi Amadi Manipur Gimayok to Labor Oina Tokani Masida Natana listening sooner Tarahumdegi April Thada Magi Punsida Singna Kraba Matunda Anida Suba Oina Amukana Satarakbasi Apunba Manipur Tugaiba Pamba Amasung Bara Sarkar Gimayokta Tabak Toba Mui Oigani Haina Zerola Cinemakatana Kangalagli Sangum Saubadona musical band Kia Torpasina Se Namakia Torp Nabagi Machakma Oheli Haina Amiki President Ais Nabena Ngarang Tera Kurajam Lerak Lampak Pangtukba Pari Musical Institute Kam Musical Band Gi Ani Subama Pokumon Torumda Fongdokre Tarmaduda Amiki General Secretary B Neta Chandra Pradhan N Rani Amadi Amiki Member S Dizendra Susarga K President S Nabena Makataraduna Amik Nasundun Pangtokaduriba Musical Festival da Sarugyadaba Musical Band Sing So Satayare Festival Sigi Matundagi Artist Sing Amikna Great Kaidolagani Haike Festival Sila Tokra Matunda Mushroom Music Band Manipur Angatpa Gyan Mentadaba Mushroom Harishini Chingum Sogudong Sobalapa Music Band Mayam Singchina Housing Music program Singsin Nugdani Matamda Angatpa Chayan Nare Artist you follow the luxury Sapang Amnesia Kandi Namoy Kandi Program Nipan Mapa luxury Kermat Wangu the Soul Shemai the program lay Kermat Chaturino Chigi ideally only the thing my program do Peter Pashakar for me having Wakal on the Chapase. This is very wrong. Masiam Lali Aduna Takuning as I get quick and I have a music festival in Tomatamda, Great Tama, I mean the Pigani Haish. Gracie Matuna Tortini, Masita Yahweh of the Ma, I think I am seriously low Kani, Aduga, Masi Kala Nabaki the Makta after election, head Loibaga, musical band Singsi, Apunba meeting of Matogani. Veterinary Hanagi Director Oramba Dr. Hizam Bigananda Lakidre, Martha Lakidabada, Directorate Asigi, Officer Amadi Staffs in the Awaba Fundokre. Tabal Kendra Gibirip Oikiba, Tarambam Mukesh Ngana, Lakidabada, Social Welfare Organization Tabal Bazar Makana, Awaba Fundorgli.
ZEO Zone 3 Thobalgi Makada Kangabo Cherapur Leba Kangabo Upper Primary School Miam Nangarang the Solun Sincre Narang School Siki Complex the Pangtopa Mayrusingi Mama Mapa Pansat ki member Amari Club Organizations Singi Mipama Pangtola Matunda School Si Nintina Salibangam the Headmaster in Sars Oriba Marang Tem Kelembu School City Transfer Tawdriba Paba Kongjang Sansin Bigi Warip Lokibani School Siki Hosik Oriba Watu Asi Tanganaba Mi Taramatwina Saba Committee Susiam Cray Hosik Sanabagi Pau Louis Sanabagi Pau Pizari Malim Gitak Masak Naiba body builder Sanaroi Ama Oinaba Yamnakan Honagani Haina Junior Mr. India Gi overall champion title Fanglaba Nintozan Suras na Ikogi Sports Palmi Borai Nintozan Akanana Unabada Fundor Clay Simmerong Maning Lakai Deleba and Gidahari Machanapa Suras Sayasiki Junior Mr. India Gi overall champion Oibagalina Hokiba Chahi Lissangani Suna Taramatuida Karnataka Pangtokiba National Open Championship Kimari Suba Satis Sugar Classic Ta Manga Suba Position Amadi Lissangani Suna Taranitoida Zerkanda Pangtokiba Eastern India National Open Competition da gold medal Loki Junior Mr. Imphal East Junior Mr. North AOC Senior Mr. Sajau Senior Mr. Kamai Park Mr. Eastern India Senior Mr. Moirang Kamba Subhasan the Bose Classic Amadi Inter-Course Open Competition the overall champion Gimanalo Kre Sayasiki best course of the year gi title Fanglaba Ningom Thongzao Kitna Panungdaki Hosik Hosina Royal Gym gi course Oiriba NK Gojendro gi Makada akan training Saturday Suras Namakata na Fondor Kibada Manipur si Nisada Laisuda ba Miui Kya Labana Toganing ba Thodo Wato Kya Thorakli Masi Thoktanaba Nisaragi Lathokuna Apaba Chinjak Saduna Sajel Changnai Tauduna Awanba Anowa Manipurama Ohenaba Hogalgiba Naha Oibasina Achoga Thodam Lomina si Haiki Aina inclaiba Naha Madi Yuching the Visioning Badi Apaba Chinjak Saba Sajen Toba Amadi Anoba Kunayam Shemba Amadi Malemda Lega Asibu Hena Ninchat Propa Gamba Adugumba Mayang Masakanga Lama Anoba Manipur Abdom Yamda Saptagni Mayam Dizing Surasbu Takpi Tampidiba course MK Gojendrana Hokibachi listening Machamapan Marfudra Tarita Royal Gym Linkatuna Zim Asidagi National Amari International Gitaka Masak Naiba Bodybuilder Sanaroi Arambam Bobby N Kisan K Rabita Romi Amadi Atai Sanaroi Kya Putokre Haina Akoi Paumi Bayaning Tozumda Makatana Fondorke Sayasiki November Tada India Pangtokadriba World Championship Tasargana Bagidamata India Bodybuilder Federation Surasbu Kalabadi Champion Oinaba Kana Honaduna Honabagi Tabak Satagani Haiki India the Natana Malami Mafum Kia the Manipura Masa Fanabagi Center Lay Havasi Masatakani Haiki India Pangtokadriba Indian Bodybuilders Federation Amazon World Bodybuilding and the Physics Sports Federation na punna Kusanoda Pangtokadoriba World Championship 2014 da Saruk Yano Honavani Karimada Indian Bodybuilders Federation na trial selection Mabu selection Tawil Lagadi Sugumba competition da Mai Paknaba Toyak Chang Yauna Honaduna Tatra Mabu World Champion Oibagi Asadu Manipur Hockey meeting Makada All Jirbam Sports Association Sinduna Jirbam Higher Secondary School Playground Satariba Hanba Konjambam Ongbe Tampakli under 16th Boys Hockey Tournament Ki Nasi Sanaki Bamesta Isel Club Dibong Amadi Kanglisa Club Golathol Gola Maman Sanaduna Draw Satre Isel Club Dibongi Gol Adu W Surjina Hanba Hapki Minute Mapan Chapatisan Ki Kanglisa Club Golathongi Gol Aduna Anisuba Hapki Kuntramapal Suba Minita TS Toiba Maintenance Kibani Tournament Asik Anisuba Meski Sanaki LEC Babuparana EYC Sandrapurbu Goal Manga Om the Mighty Pikre LEC Babuparagi Goal Singadu Y Johnson A Ranjana Goal Ani Sanki CS Victorna Goal Machenki EYC Sandrapurgi Goal Aduna Gogo Zenit Amadi Bisorjina Goal Mamam Sanki Haying Ahamba semi-final Besta Isel Club Dibong Amadi LEC Babuparaga Sanagani Anisuba semi-final Besta Kanglisa Club Gola Tonga Amadi
TYC Sandrapur Sanagani, Masinomaga Ingasaki Pau Pizari. Nasiki Quidiki Saki Bagisangasi, degree Celsius, Kuntramatu Dasmik Taret, Quidiki Ingbagizanga, degree Celsius, Taranitoi Dasmik Ama, Nungsiti Yawa, Isingmanel Gisang, Sada, Merfu, Nungtildana, Sada, Humfuni, Nongzugichang, Nil. Arubela Maru Pau, Amukan Pizari. Hayang Pangtukuri Batara Truk Suba, Inner Manipur Parliamentary Constituency Mikalda, Matau Togodaba official sing, Magi polling station sing Yona Cray. Tawal area da Congress Natan Atopa Party agent Famba Yaro Hainaki Lapidigi, CPI na ECI the Wakat Cray. Amadi, Dera Kurajum Lecta, Tau Mai Chapaki Todo Camio Masire, Yumamatum Chakre. Nasidi, ISTV Napija Pau, Mutang Solution Jare, Miang Tabida Basungo, Amukana, Kurumjare.